recipe channel asigi maikei dagi mayam tarapno seri ahan beda egi video sibu loiba phawa yengbina bagi damakta mayam pumda hanna hajeri aina ngasi semjaga dori ba recipe asiti kolihawai ngubani recipe ase sembada changada mazal singa do ha mathang mathang haijarake ahan beda asida kolihawai se rajma se tingdhoga adudagi cooker da siti ani kamaga phutlaga thamle adudagi chanam ashuba asi chanam tani sing yaudie ko adudagi tilau adudagi morok akangba ahum kha tespata ani kha thum leire adudagi asida besan se chamas ani khakni padigo maru ashuba adudagi jeera powder yaingang adudagi morok ashuba thau leijere machal sing asi haibu lore banina thongbagi process ta muksalasi hauji aina gas ta khang ama thangale khang se sare thau hapirani thau se ina chamos mari gumba hape thau se sare hauji tespata sa hapirani adudagi morok akangbudo adu hapchanbirani adu morok akangba hapa matamda morok akangbudo kitang sikai biu ko natadi pokhai ni hauji jeera mapung kitang hapani ase ina ngasai haibda jahodre iba phajana okhai birani tanam ga tilau ga jachalani kana gumba chanam cha da ba oira gana chanam hapinu aduga cha ba oiba taragadi chanam gi chang do kitang hena hapiu hauji tilau se mulle aduna kolihawai aput pase hapchalani hauji thum hapirani thum se isagi changga hapigani aduga mu phajana okhai hauji jaingang se chamos tangkai ma hapirani morok se chamos tangkai ma adagi phadigo maru ashuba chamos tangkai ma hapaga phajana okhai birani hauji mahi se kangba phawba koina ngubi neba hauji mahi se kangchale koina ngasai besan se chamasani khakni hapirani besan se hapa matungda mai se low flame da thamani aduga phajana okhai birani besan hapagi maramji besan jina horan mafon ta thana bai gi damakta hauji asida jeera hapani jeera se chamas ama hapani jeera powder se aduga phajana mo khai birani adu hauji low flame da minute 5 mu adu ngobi raga leigani hauji minute 5 mu phare mai se thingjalani kolihawai ngauba se loire mathakta phadigom hapchan birani phadigom habla matungda amutang okhai birani mayam ai kolihawai ngauba se loire mayam su yumda try tobiu aduga kamai tobi haibado comment box ta haibirau aduga video ase loina yenglaba matungda like tobiramu anobo oiragana subscribe tobiu subscribe tawra matungda bell button number kaubigan